ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔ ꯃꯤꯔꯔꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯐꯧꯑꯣꯏꯕꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯍꯥꯛꯅ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯇꯧꯖꯕ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯈꯪꯗꯕ ꯃꯔꯝꯅ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯁꯨꯝ ꯇꯥꯁꯤꯟ ꯈꯨꯝꯖꯤꯟꯖꯔꯒ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯉꯁꯤꯒꯤ ꯐꯧꯑꯣꯏꯕꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯃꯁꯤꯁꯨ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯥꯠꯀꯤ ꯄꯨꯋꯥꯔꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯑꯦꯜ ꯑꯁꯣꯛ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕꯁꯦ ꯃꯥꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯧꯑꯣꯏꯕꯤ ꯏꯃꯥꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯧꯖꯕꯅꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯅꯤꯡꯕ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯊꯥꯒꯠꯂꯒ ꯂꯥꯛꯄꯅꯤ ꯃꯇꯨꯡꯗꯁꯨ ꯊꯥꯒꯠꯀꯅꯤ ꯉꯁꯤ ꯑꯩꯍꯥꯛꯅ ꯐꯧꯑꯣꯏꯕꯤ ꯏꯃꯥꯒꯤ ꯊꯥꯒꯠꯄ ꯁꯨꯃꯥꯏꯅ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯩꯔꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯨꯝ ꯊꯥꯒꯠꯀꯦꯅ ꯈꯟꯖꯕꯁꯦ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯍꯦꯟꯅ ꯇꯥꯅꯤꯡꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯅ ꯃꯊꯪ ꯂꯥꯛꯄ ꯚꯤꯗꯤꯑꯣꯗ ꯑꯗꯨꯃꯥꯏꯅ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯐꯧꯑꯣꯏꯕꯤ ꯏꯃꯥꯒꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯧꯖꯕꯅꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯉꯟꯕ ꯃꯇꯝꯗ ꯂꯝꯗꯝꯁꯤꯗ ꯂꯩꯔꯝꯕ ꯂꯥꯏ ꯅꯨꯔꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯏꯃꯣꯏꯅꯨ ꯄꯟꯕ ꯌꯥꯏ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯈꯤꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯏꯪꯅ ꯄꯥꯟꯕ ꯉꯝꯅꯕ ꯂꯣꯏꯃꯣꯟ ꯐꯧ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕꯤꯗꯨꯅ ꯃꯤꯁꯤꯡꯕꯨ ꯑꯆꯥ ꯑꯊꯛ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯜꯂꯝꯗꯦ ꯐꯧꯑꯣꯏꯕꯤ ꯑꯃꯁꯨꯡ ꯃꯁꯥꯕꯤ ꯑꯀꯣꯡ ꯆꯥꯝꯕꯒꯤ ꯋꯥꯔꯤꯗ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ ꯂꯣꯏꯃꯣꯝ ꯐꯧꯑꯣꯏꯕꯤꯅ ꯃꯁꯥꯕꯤ ꯑꯀꯣꯡ ꯆꯥꯝꯕꯒꯤ ꯃꯣꯡꯕ ꯁꯪꯒꯥꯏꯗ ꯄꯂꯦꯝ ꯃꯃꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯈꯪꯗꯕꯕꯨ ꯈꯪꯖꯔꯁꯅꯨ ꯃꯇꯥꯒꯨꯝ ꯐꯧꯕꯩ ꯆꯣꯟꯅ ꯁꯨꯃꯥꯡꯗ ꯍꯩꯊꯈꯤꯕꯒꯤ ꯋꯥꯔꯤꯕꯨ ꯀꯥꯎꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯣꯏꯅꯨ ꯊꯥꯗ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯐꯧꯒꯧꯕ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯅꯔꯤ ꯑꯗꯨꯒ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯎꯃꯪ ꯂꯥꯏ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯡꯒꯪꯁꯤꯡꯗ ꯈꯨꯕꯝ ꯌꯥꯗꯨꯅ ꯂꯥꯠꯅꯔꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯤꯕ ꯑꯆꯠ ꯆꯠꯇ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯄꯨ ꯉꯥꯛꯄꯤ ꯁꯤꯟꯕꯤꯔꯤꯕꯤ ꯇꯥꯏꯕꯪ ꯃꯄꯨꯔꯦꯜꯒꯤ ꯃꯌꯥꯊꯪ ꯄꯨꯔꯒ ꯂꯣꯏꯃꯣꯝ ꯐꯧꯑꯣꯏꯕꯤꯅ ꯃꯇꯥ ꯇꯔꯨꯛꯀ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯡ ꯑꯁꯤꯕꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯅꯝꯃꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯨꯟꯅ ꯆꯥꯕ ꯌꯥꯕ ꯄꯣꯠꯂꯝ 100 ꯁꯪꯅ ꯆꯥꯕ ꯌꯥꯕ ꯄꯣꯠꯁꯛ 100 ꯁꯦꯝꯕꯤꯗꯨꯅ ꯅꯝꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯅꯠꯇꯅ ꯑꯆꯠ ꯆꯠꯇ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯄꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯕ ꯉꯝꯍꯜꯂꯦ ꯂꯣꯏꯃꯣꯝ ꯐꯧꯑꯣꯏ ꯂꯩꯃꯅ ꯃꯁꯥꯅꯧ ꯃꯇꯥ ꯇꯔꯨꯛ ꯆꯤꯠꯅꯨ ꯂꯩꯃ ꯆꯤꯡꯃꯤꯟꯅꯕꯤ ꯍꯥꯏꯅꯨ ꯂꯩꯃ ꯍꯥꯏꯃꯤꯡꯅꯕꯤ ꯈꯣꯏꯖꯤ ꯅꯨꯡꯂꯥꯏꯕꯝ ꯆꯅꯨ ꯅꯤꯉꯣꯜ ꯅꯨꯔꯥꯕꯤ ꯇꯣꯏꯕꯤ ꯀꯣꯟꯃꯤꯟꯅꯕꯤ ꯀꯣꯜꯂꯥꯡꯅꯨ ꯅꯣꯏꯅꯨ ꯊꯨꯝꯂꯩꯃ ꯊꯨꯝꯑꯣꯏꯕꯤ ꯂꯦꯝꯂꯩ ꯉꯥꯔꯥ ꯑꯣꯏꯕꯤ ꯉꯥꯔꯩꯃ ꯈꯣꯏꯅꯧ ꯃꯇꯥ ꯇꯔꯨꯛꯀ ꯂꯣꯏꯅꯅ ꯂꯝꯂꯦꯟ ꯂꯣꯏꯖꯤꯡ ꯆꯤꯡꯗ ꯄꯨꯟꯅ ꯎꯅꯗꯨꯅ ꯄꯣꯏꯔꯩ ꯃꯩꯇ꯭ꯔꯕꯥꯛ ꯑꯁꯤ ꯋꯥꯠꯇ ꯄꯥꯗꯕ ꯆꯥꯍꯣꯡ ꯑꯍꯣꯡꯕ ꯂꯝꯂꯦꯟ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯦ ꯈꯣꯏꯅꯧ ꯏꯇꯥ ꯑꯩꯈꯣꯏ ꯇꯔꯨꯛꯃꯛ ꯂꯝꯂꯦꯟ ꯂꯝꯗꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯊꯣꯡꯅꯥꯡ ꯃꯌꯥꯡ ꯂꯝꯗꯝꯕꯨ ꯆꯠꯂꯁꯤ ꯋꯥꯔꯦꯞꯅꯈꯤ ꯂꯥꯏꯔꯦꯝꯕꯤ ꯇꯔꯨꯛꯅ ꯋꯥꯔꯦꯞ ꯋꯥꯇꯥꯅꯕ ꯑꯗꯨꯕꯨ ꯆꯤꯡꯎ ꯃꯥꯏꯒꯩ ꯉꯥꯛꯄ ꯂꯥꯏ ꯃꯔꯤ ꯍꯥꯏꯕꯗꯤ ꯊꯥꯡꯖꯤꯡ ꯃꯥꯔꯖꯤꯡ ꯋꯥꯡꯕ꯭ꯔꯦꯟ ꯀꯧꯕ꯭ꯔꯨꯅ ꯈꯪꯂꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯂꯩꯄꯥꯛ ꯑꯁꯤ ꯑꯋꯥꯠ ꯑꯄꯥꯇꯅ ꯄꯤꯛ ꯊꯟꯗꯨꯅ ꯋꯥꯅ ꯄꯥꯜꯂꯒꯅꯤ ꯈꯟꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯇꯔꯨꯛ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯀꯣꯜꯂꯤꯕ ꯃꯐꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯅꯕ ꯀꯟꯅ ꯉꯥꯛ ꯁꯦꯟꯅꯗꯨꯅ ꯊꯝꯈꯤ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ ꯂꯣꯏꯃꯣꯝ ꯐꯧꯑꯣꯏꯕꯤꯅ ꯃꯇꯥ ꯇꯔꯨꯛꯀ ꯂꯣꯏꯅꯅ ꯊꯣꯡꯅꯥꯡ ꯃꯌꯥꯡ ꯂꯩꯄꯥꯛꯇ ꯈꯣꯡꯗꯣꯏꯔꯛꯄꯗ ꯆꯤꯡꯎ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄ ꯃꯁꯥꯏꯀꯣꯟ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯄꯗ ꯆꯤꯡꯎ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄꯅ ꯏꯌꯩ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯌꯦꯛꯈꯠꯇꯨꯅ ꯊꯝꯈꯤ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯄꯥꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯃꯇꯥ ꯇꯔꯨꯛꯇꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯂꯣꯏꯃꯣꯝ ꯐꯧꯑꯣꯏ ꯂꯩꯃꯗꯤ ꯏꯔꯣꯏꯕ ꯍꯩꯇꯗꯨꯅ ꯏꯔꯥꯛꯅꯔꯕꯗ ꯆꯤꯡꯎ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄꯅ ꯑꯣꯟꯗꯨꯅ ꯇꯧꯊꯔꯛꯄ ꯎꯈ꯭ꯔꯣꯡꯗ ꯀꯣꯟꯗꯨꯅ ꯀꯪꯐꯥꯟꯗ ꯀꯥꯈꯠꯇꯨꯅ ꯂꯝꯂꯦꯟ ꯐꯌꯦꯡꯒꯤ ꯂꯝꯗꯝꯗ ꯅꯨꯃꯤꯠ 2 ꯐꯥꯏꯗꯨꯅ ꯏꯁꯤꯡ ꯀꯪꯊꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯂꯥꯏꯖ ꯏꯁꯤꯡ ꯃꯌꯦꯡ ꯇꯥꯕ ꯉꯥꯏꯗꯨꯅ ꯑꯁꯨꯝ ꯂꯩꯕꯗ ꯏꯁꯤꯡ ꯃꯌꯦꯡ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯄꯗꯒꯤ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯤ ꯊꯣꯡꯅꯥꯡ ꯃꯥꯏꯒꯩ ꯄꯥꯡꯕ ꯉꯝꯗꯅ ꯍꯜꯂꯛꯈꯤ
असुम तौदुना फवोइबी लाइरेमिना लमलेन लमदम असिगी मफम सिनबा थुंगना कोइना चत्तुना लोइमोम फौबु मरांग काइना पिनबिखि असुमना लाइरिक असिदा हारिबा लाइरिक अखोइगी मणिपुरी नाट की पुवारी हारिबा अयिबा अशोक कुमार असुमना लाइरिक असिदा फवोइबी लाइरिमबी इमागी वारी मतेक अमा यावरमी हारिबा वारी मते असि मयामदा अहांगना अमु खुदोल तमजबनी लोइनना ngasiगी वीडियो सिमेंग ताबरी बसिनाव सिंबु चैनल असिना थागत फोंदोसरी मतुंग तारकपा वीडियो कया अमसु सुगुंबा थागत के हाइदुना लैजरी मरम मसिना वीडियो असि इंबिरी बसिनाव सिंगना चैनल असि नुसिबिदुना सब्सक्राइब तौबियो हाइजरी लोइनना ngasiगी ओइनदि मयामबु खुरुमजरी कंगलिफा इमाना याइफरे।